Agisbani Imphal Nolini Devi na pau pajari ahanbada madu iba pau Kendra ki Home Affairs ki Rajya Mantri Nityananda Raina Bharat Myanmar ngangkhoi paringda Assam Rifles na ngak selibasing haktiang na chattuna yengsinkhre Mahut Mantri Wai Khimchan hairi Kakjing Kaitel athuba matamda sanaba sarkar ki thorang leide amishung Lagliba January 13 da 8 chuba Armed Forces Veteran Day lebaki mafam sinba thungbada pangthokani Kendra ki Home Affairs ki Rajya Mantri Nityananda Raina ngarang Bharat Myanmar ngangkhoi paringda Assam Rifles na ngak selibasing haktiang na chattuna yengsinkhre Mantri na Tengnopal Jilla ki khudeng thabida leba Assam Rifles ki Permanent Vehicle Check Post amasung Indo-Myanmar Border ki Field Formation amasung Forward Company Operating Base singda chattuna yengsinki Mafam sing aduda leiramba Assam Rifles ki makok thongba official singka unaduna makhoina mafam sing aduda lakwaliba thabak thoram singki matangda pawdamba adu mantri na pukning sangna taki Assam Rifles na ngangkhoi da lakwaliba thabak thoram sing adugi damak mantri na apenba phongdoki khudong thiba phibam kaya mayok narabasu makhata na kana honaduna ngangkhoi ngak senbaga loinana lamdam asumda santi amasung tangdu leitaba phibam purakna bahona bada akhak palaitana thabak tawna basu mantri na Assam Rifles ki personnel singda khangan ki mantri na more ki Indo-Myanmar Friendship Gate su satuna yengsin ki bhangna more ward number 2 da leiba Sri Angalai Parmeswari amasung Sri Munisor ki laisang da satuna lai khudung ki Khongchet atuda Assam Rifles ki kuntaruk suba sector ki commander brigadier Batpal amasung Home Affairs ki makok tongba official kaya loinaki Mahut Mantri Wai Khimchan hairi Kakjing Kaitel athuba matamda sanaba sarkar ki thorang leide Kakjing Municipal Council na Kakjing Moram bada sagaliba Solid Waste Management Site ama sangaba ki thoramda saruk yaratuna mantri na hai Kakjing Kaitel sanaba ki damak Mahut Department ki budget ta darkar leba senpham sing haple Mahakna hai Municipal Council amadi Municipal Corporation sing ase miyamna kaya lumna lawdrabasu makhoi ki thogdangdi yamna chawi Covid laichat ki matamda laikidaba miyoi singki hakchang poloiba matamda makhoina achauba thogdang lawki masida ki hendoktuna makhoina koliba mafam sing adubu luna na lehenaba honabada amod akai kaya sengdokpaga loinana chawruba thogdang kaya pangthokli Municipal Corporation amasung Council singgi staff masing yamna watli haidaduna mantri na hai masigi matangda municipal movement ama mathau tarabara khalli mantri na hai Kakjing asi lunan bagi lamda mangjil thana chatlamba mafam amani haukhiba matam kharada lunan bagi sang hantarakpadawna tawriba asi aikoi puna honaminaduna menkhatna bahona chi hainasu mantri na makhata na phongdoki Nongoi kapam kotisor singna hayengdagi Guwahati High Court ki Acting Chief Justice oiragani hiramasigi matangda Kendra ki Law and Justice Mantralayna cherolama thokre Court asigi Chief Justice Rasmin Manhar Bai Sayana thabakdagi pothaki bagalonana Sri Kotisor na phamasi amuk pugadabani Marak asida Supreme Court Collegium ki ngarang pangthokiba mifamna Manipur ki Judicial Officer ani Aribam Guneshwar Sharma amasung Gonmai Gai Phulsilu Kabuibu Manipur High Court ki judge oina approve tawkhre Sri Guneshwar Sharma hauji Imphal West ki District and Sessions Judge oiribani aduga Golmai Gai Phulsilu na Manipur High Court ki Registrar General oina thabak tawri tabi papawasi Akasbani Imphal dagini Lagliba January 13 da 8 chuba Armed Forces Veteran Day lebaki mafam sinba thungbada pangthokani Bharat ki ihan hanba lanmi gi makok Field Marshal KM Kariyapana English ma chama panyankhai humdoi gi January 13 da thabaktagi pothaki banumit adubu ningsing bagaloinana palan thorum asi sahi kudingi pangthokpani Kumsi sahi ki oina palan thorum asi ki saruk ama oina Doordarshan amasung Akasbani da thabaktagi potharabag lanmi gi miyoi singa unaduna wari sanabagi thorum sing sandokani Gelentari yauna tungan ba mana kaya pangkraba thabaktagi potharaba lanmi sing amadi mana pangkiba miyoi singi imung manung gi mihut singka saruk yaba thorum kaya su sili Numit humni satharak patara tare chuba Pravasi Bharatiya Divas ngarang lusinkhre Madhya Pradesh ki Indore da pangthokpa loisinbagi thoramda Rashtrapati Draupadi Murmuna miyoi kuntareta Prabhasi Bharatiya Samman mana piduna ikai kumnaba utkhi
Mana asi tungan-tungan ba lebak singda kunda leita tuna leikraba Bharat macha singna lebak asigi damak lauriba thodang singbu ikai khomna ba uttuna pibani. Loishinbagi thauram adu yaba lakiba Guyana ki Rashtrapati Dr. Muhammad Irfan Ali amasung Suriname ki Rashtrapati Chandrika Prasad Santokhi ga Rashtrapati Draupadi Murmu ga tungan-tungan unaduna wari sanaki. Unaba aduda luchingba singna gas healthcare training amasung capacity building yauna lam kayada mateng pangnana ba khanganki. Ngasi phongba pause singki maruiba pausingi damak hauze Ngangom Kiran leide. Kiran Thagachri Nolini Chief Minister na Kanglagi nong pokthong miyam na khusinakiba breast cancer gi workshop pangtokkiba Board of Secondary Education Manipur gi Golden Jubilee thorum pangtokkiba masung Kendra gi Home Affairs ki MOS na border security masung fencing gi thabak yangshin khiba gi pausing na ngasi phongo pause ayam da maru pau ena phongna ba ure Sana lebakta handakta sanga kiba Kangla nong pokthong Chief Minister na miyam da sinakre nongchup thong thinglaga miyam nong pokthong lalaga Kangla changhalaga ni haiba Chief Minister gi wapum na han headline tawri Nupi mang khibagi wathok Manipur da sahi khuding lep laitana hengalakli kumjali singani kunithoi da nupi da sathabak crime sama marputra mathoi report tawki haiba pau amana pauchi asigani sub headline tawri Huyal lan pau da Chief Minister na Kangla gi nong pokthong hangdokre BJP di thabak yang mani atai party di ngaprum mamai da khujin sikpani haiba Chief Minister Biren gi wapum na headline tawri Home Affairs ki State Minister na Indo-Myanmar border da deploy tawriba AR gi posting yangshin kre haiba pau amana pauchi asigi ahan malamai da phongni Pona phamda Union Home Minister na sangaramba Kangla gi nong pokthong Manipur miyam du sinakre haiba pauna ahan headline tawri ngamloi da thabak taw haide mathau pangthok taba singde action lokhat kane haiba Health Minister Dr. Sapam Ranjan gi wapum na pauchi asigi ani sub headline tawri Kotisor Acting Chief Justice Hapkre Guneswar Sharma masung G Gaipun Silusu just oinaba approve tawkre haiba pau amana pausi asigi ahan malamaida photo kona na phongli Sangai Express Manipuri da Kangla nongpok thong miyam da sinakre nongchup thong thinglaga nongpok thong dagi oina sanghalaga ni haiba Chief Minister gi wapum na pausi asigi ahan headline tawri Narol gi thodang da Kangla nongpok thong hangle nongchup thong thinglaga ni Kangla sagi kabalok thokkibadagi lamnam sida santi purkuni khalli haiba Chief Minister gi wapum na ahan headline tawri Money laundering case da Custom Division Imphal gi hanagi SP Gyan Singh court karak na bakhangan kre haba pau amana pausi asigi ahan balamai da phongli Irai bakta Imphal turel mathakta saba nongpok thong hangdokre Kangla gi nongchup thong thingduna thamlagani haiba Chief Minister gi waphamna ahan headline tawri Breast cancer gi matang da workshop pangthokre posting da chilhau thidana ithau tawbiu haiba Health Minister Ranjan gi waphamna pausi asigi ani sub headline tawri Isel Express ta Bosam gi Golden Jubilee thorom pangthokre education sector da laingak na ohong purukna ba honari basi mahiro singi damak tani haiba education minister Thongnaujam Basant Kumar gi wapam na headline tawri Imphal Free Press ta Union Minister Nityananda Rai na Bharat Myanmar ngamkhai paring dilai ba some rifles kit post yangshin kre haiba paw na headline tawri Sanga Express English ta Chief Minister na Kangla gi nongpok thong miyam da sinakre haiba paw na ahan headline tawri People's Chronicle da Union Minister of State Home na Border Security amadi ngamkhai shamal khabagi thabak yangshin kre haba pauna headline tawri Morning Bell da punna thodang lomina duna thabak tawbuna department po hena masak thon gani haiba Health Minister Ranjan gi wapam headline tawri Manipur Mail da Chief Minister na Kangla gi nongpok thong miyam da kathok kre haba pauna ahan headline tawri Hills Hornbill Express da Health scheme singning thina implement torum daba official singi mathakta akan be action lakhut kani haiba Health Minister Dr. Sapam Ranjan gi waphamna pausi asigi headline tawri Masona tharamasung Manipur Express ta Kangpokpida lam ekar kunmanga ram da tharama popi pamising mangan khibagi pauna ahan headline tawri Nation 12 da aikhoi masal marakta thamoi singna mathau pangthokloba matamda hen phaba department ama ohenba ngamgudori bani haina Health Minister Dr. Sapam Ranjan phongdoki waphamna ahan headline tawri Nolini Thagatsari Kiran Arubida Mariba Pau Amukana Kendra ki Home Affairs ki Raja Mantri Nityananda Rai na Bharat Myanmar ngamkhoi paringda Assam Rifles na ngak selibasing hagthingna na chattuna yengsin kre Mahut Mantri Waikim Sana haidi Kakjing Kaitel atuba matamda sanaba sarkar ki thorang leide amashung lagliba January 13 da tarechuba Armed Forces veteran de lebaki mafam sinba thungba da pangthokani Paulo Jare